October tang kuntaruk ing kunjali singri kun meragi mapani panba ituka numiki paoche singi headline sing mayamda paodam jari adubu channel asina adumbu numikudingi yengo phangnabidamakta subscribe din bell notification icon nambiyo. Haukiba pung kunmarigi manungda COVID-19 na amasu laikidre punna chamaga kunthrapan sure laikidaba masing miyoi chamaga kun positive oire active case na lising mariga chamaga humpu taruk leiri. Miyamna COVID-19 ki SOP ngang na chatrabadi MLA crore ama leiraga chu laisat asi laksin mangamloi susindro. PR lakhanba pamdabana sarkar asi sagotkibani Deputy CM Joy Kumar. By election ki wa khananaba BJP ki Dilip Saikiya thunglare Chief Minister yauna Mikhal gi lalong khanakre. Nit Manipur Director amadi magi khusabi faculty singna muthat ka taure pandam. Achumna bangi khongjang numit tarani yaithokre. Kidney nabdagi lang liba paumi diresta miyoi kyana selgi mateng pikre miyamna ipao phangaliba paumi gi punsi amasung value paisana lepa yade karam syam. Manipur gi ningtam mangak tuna malemda Manipur bu saktak lamba thang ta yokhotnaba honabinasi MLA Ramesor. MLA Ramesor na lakon ising thunggadabadagi kankre. Child line thawal gi team member singda aki ekhang pirakpa pende team member sing. Nasi gas lakiba agency singdi Borompat Gas, Manipur Gas, KK Indian Service, MS Misau Gas Service. President, Vice President amadi Prime Minister tungnaba plane ama lakhraw matungda anoba aircraft ani amagasu thunglare. Kashmir gi special status hanjil hannaba pandamda Farooq Abdullah chairperson oiba party tauki alliance semkhre. Jammu and Kashmir gi LOC paringda Pakistan gi quadcopter ama Indian Army na kapthakre. Festival manungda border da ngak seliba Indian Army gi thona hapnaba miyamna yumda maira katpiu Prime Minister. Regional Security Cooperation amadi Defense Minister ki matangda Union Minister aniga US counterpart ko wari sanargani. Afghan Special Force na Al-Qaeda ki senior leader ama hatkre. Kabul ki Education Center amada bombing chathabada mi kungamari sire. Sri Lanka da coronavirus ki case hengalakpadagi curfew zone hengatkre. Donald Trump na Pakistan da military mateng piba lepkiba terrorist sangjapam pibadagini Nikki Haley. Ngasigi matang asida paoche singi headline sing mayamda paodam jabal oijare yengbim mupung khuding mapu thagat phongdoksari amadi channel asibu nimit kudingi lepa leitana yengwa phangnabgidamakta subscribe amadi bell notification icon nambiduna isa gi mobile da notification lahanbiu.